Masakangdaba Kulai Paibasingna Ukhrul District ke Nungshangkong da ambush chatharakpada Assam Rifles ki personnel ani sire thodo sing asi nungthil pung ani taramdai da thokibani hairi laikhidraba Assam Rifles ki personnel ani adude warrant officer Balwan Singh amasung driver oiba rifleman CM Singh ni Makhoi animak nifu suba Assam Rifles ki personnel ni asibakchang animak postmortem gidamak Imphal da puraklagani hairi paw gi likhul amagi matung ena Assam Rifles ki personnel singna gari da ising loba lakpada masakhangdaba khulai paiba singna ambush tawrakibani Kanghaudana Chatharakiba ambush aduda Assam Rifles ki personnel singnasu khut hanbadagi nakal ani gi marakta akan mamong da khuthoknaki akan mamong da khuthokna baduda Assam Rifles ki personnel ani adu laikhidabani amarom da social media platform singda nakal ani gi marakta akan mamong da nongmai kapna khibagi video sing viral oirakli loinana Assam Rifles ki maikai dagi masak khangdaba singi maikai tamna rocket launcher fawba kapagi mami uri Thaudok thokraba matung mafam aduda ahenba security force sing changsinkhrai adubo hauji fawbi oina mifam mipuni paw leitri adugi mathakta ambush adu kanana chatharakibano haibigi chapchaba report police amadi mari lenaba singi maikai digi khanghalakpa leitri